mayambu ahanamagtida pantorulamna ikok nonna taramna oksadi akhoni ngasisu miyamgidamak purug laksadi akhona thajar porida aina bu hero oradi taramari subatangka ngasiga taramari subatangka sidana warisina kadi ba haidiba kadi odiba habado mayam punamagna warisi taraga mukhamna rasi hojuk tabirasi akhona pujarak borida aina bu hero oradi taramari subatangka Zimine yamna tamna Rima da hange adu dinga simak akhoni chalasira Rima kari pa kumbigani kari pa haigani wa mata haide Zimi ki maithong aduda munna yenge Zimi di Rima da ngalga yengde tumina non tharaga leide Rima na tamna kumme kari gi phingli bano hatu ri bano yumpan ba haibasibu yamma laiba thapalane nahang na haide bawado aisu khange Nangi nasada penda benungai taba khara lebadagi nangna adumna haibane adubu ngasi aikhoi chelaga nangi awaba nungai tabada phaba ngamudra nang muning mathungba ngamudra ne Zimisu Rimagi wahaidu tabada pakum piba ngamdre wakhan nungai ta mana magtamna komme khangde aigi wakhalse kaino matawre yamna langtakne sarang khoirang ne kari batogadabanno kari phirep lekadabana haiba ai khangmangamdre ai yamna ware asumna hairam laga Jimmy yamna tamna phamthaki Rimana komme awaba nungai taba thengna ba haibsidi akhoi miyob ki hona sane khang matam gadabani awab uba matamda maile duna chengadaba natte thona khara leyo nananga si wariba nangina sada sarang khoirangna ba kaya amana pikthaliba se hayeng matam amada awaba saruk loraga nakisu nungai besaruk lakane matamda nangai gadabane hona ba lepa yade hona ba haibasina akhoi miyoy bagadi amata ngaira ba thoktangne Jimmy ne komme aina bu kari tawdoino kari mu hona doino chalu ba khudimak maithira ba areng putharba matam asida aina bu hoji kari asada hingadabana ai khangde ai gi pusi se hingbugi kanadre aidi sikabane hena matik charabane Rimana komme nipa amu oraga aduna haigadaba natte nupa thona ullo nangna haidibu wado aini yare khallo adubu akhoi ani chelaga nangina sadale riba awabado phabu phagadra nangna bu phagani hairabadi ai natung ilaga lakke tawbatabu aina pamjabadi kalak mangda nang aigi pusina nungain himina base ai pame nangidam aini hingani tawbatabu matam kharadi nangna ibunga bibado yaroidra Jimmy ne komme nangna haiba khudimak ai yarage wakal phatha bangam dabadagi aisu kari na khangdana pangai da haikre nang aibu sawnu ko Rimana komme kidobagi sawgaderebano nangna haiba wada ai sawde asidi khanabane kari na phagadage kari kamai tosige haduna hainabane ada nang aina haibu wadabu yaningdabra Jimmy ne komme yai adubu ngasigi numil asimadi ai yumna changlaroi imanaba amagi mayumda ai ngasigi numidangse ai nglekke Rimana hange adudi kari gino kari amak tawbu yorage Rimana hanglibase khangdaba saduna hangmane Jimmy ne komme kaisum tawde aise yumda leningde kari gino khangde Rimana ma komme nangna phana lotlabasu ai khangi nasidi nana khangnar manga thoido nakhoi gele kai gina manab amada selakle aduna nang yumna changba ikaire asinatra Jimmy hojikti wahaido harakpadagi wamata haibangam kidre tuminna sumnon thakki Rimana makhatar thaudo amana nangi pusibu aranba lambida pugada natte asidagi henba thaudo kaya ama nangi pusida lakane thingnarakane punamak singado nang mayukna batabane Mina nangonda singnaraga nangna kiduna mailaduna chenbati adudi pangdabagi thaunane aisu thabakse tha manga taruk lomdi kakhige aduga nangna haidibu wado ayage makoin hingliba pusi mahing asidagi nang aigi pusina hena nungaina hingnaba aina sudan honarakani aduga nangsu kari no honaba yaba khara honakho tangai phadana thabak tawbagi tanja phanglabadi adu phawbada aina mateng pangane nahak
ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯣ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯀꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯒꯤ ꯄꯩꯁꯥ ꯈꯔ ꯑꯃ ꯊꯧꯔꯥꯡ ꯇꯧꯍꯜꯂꯒ ꯑꯩꯒꯤꯁꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯍꯧꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯔꯤꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯖꯤꯃꯤꯕꯨ ꯊꯧꯅꯥ ꯈꯔꯗꯤ ꯄꯤꯔꯦ ꯖꯤꯃꯤꯅ ꯍꯪꯉꯤ ꯅꯪꯒꯤ ꯊꯕꯛ ꯆꯪꯒꯗꯕꯗꯤ ꯃꯇꯝ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯔꯤꯃꯥꯅ ꯈꯨꯝꯃꯦ LDCꯅꯤ ꯀ꯭ꯂꯥꯁ 12ꯒꯤ ꯊꯕꯛꯅꯤ SSCꯅ ꯂꯧꯕꯅꯤ ꯆꯠꯀꯗꯕꯗꯤ ꯊꯥ ꯑꯃꯔꯣꯝ ꯋꯥꯠꯂꯦ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯅ ꯒꯨꯋꯥꯍꯥꯇꯤꯗꯅꯤ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯑꯣ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯔꯤꯃꯥꯅ ꯈꯨꯝꯃꯦ ꯑꯩꯗ ꯐꯕ ꯅꯠꯇꯦ ꯅꯪꯁꯨ ꯐꯍꯟꯒꯗꯧꯔꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯅ ꯂꯝꯖꯤꯡꯒꯅꯤ ꯑꯩꯗꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯎꯅꯅꯤꯡꯕꯗꯒꯤ ꯑꯩꯅ ꯃꯔꯛꯇ ꯀꯣꯂꯦꯖ ꯀꯥꯔꯛꯄꯅꯤ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏ ꯅꯪꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯨꯀꯣ ꯀꯣꯂꯦꯖꯁꯨ ꯆꯠꯂꯣ ꯑꯗꯨꯒ ꯃꯔꯛꯇ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯠꯂꯣ ꯅꯪꯅ ꯀꯣꯂꯦꯖ ꯂꯦꯞꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯃꯇꯨꯡꯗꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯨꯀꯣ ꯖꯤꯃꯤꯅ ꯆꯠꯀꯦ ꯔꯤꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯌꯨꯝꯗ ꯆꯠꯂꯣ ꯃꯤꯔꯣꯠ ꯑꯣꯏꯒꯅꯨ ꯊꯧꯅꯥ ꯂꯩꯅ ꯂꯩꯌꯨ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯉꯣꯟꯗ ꯂꯛꯅꯕ ꯅꯣꯛꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯕ ꯇꯝꯃꯨ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕ ꯂꯛꯅꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯅꯪ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯐꯖꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯖꯤꯃꯤꯅ ꯑꯃꯨꯛ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯒꯦ ꯀ꯭ꯂꯥꯁ ꯆꯪꯉꯔꯣꯏꯗ꯭ꯔꯥ ꯔꯤꯃꯥꯅ ꯈꯨꯝꯃꯦ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯆꯪꯂꯒꯨꯝꯁꯤ ꯀꯗꯥꯏꯗꯅꯣꯃ ꯑꯩꯈꯣꯏꯅꯤ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯤꯃꯥꯅ ꯖꯤꯃꯤꯒꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅꯕ ꯊꯦꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯈꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗꯤ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯤꯃꯤ ꯑꯃꯗꯤ ꯔꯤꯃꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯔꯤꯃꯥꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯖꯤꯃꯤꯅ ꯊꯤꯜꯂꯝꯃꯦ ꯑꯗꯨꯒ ꯖꯤꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯉꯥꯟꯊꯣꯏ ꯊꯤꯟꯗꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈꯤ ꯒꯥꯔꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯂꯩꯔꯛꯁꯨ ꯈꯔ ꯆꯤꯟꯕꯅ ꯖꯤꯃꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯦ ꯃꯊꯪ ꯄꯔꯦꯡ ꯊꯧꯗꯣꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯖꯤꯃꯤꯅ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯤꯕꯗꯣ ꯎꯔꯝꯃꯦ ꯖꯤꯃꯤꯁꯨ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯈꯤ ꯉꯥꯟꯊꯣꯏ ꯖꯤꯃꯤꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯛꯈꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯖꯤꯃꯤꯗꯤ ꯃꯥꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯈꯤ ꯒꯥꯔꯤ ꯑꯗꯨꯅ ꯇꯞꯅ ꯊꯧꯕ ꯑꯣꯏꯕꯅ ꯉꯥꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯖꯤꯃꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯖꯤꯃꯤꯁꯨ ꯈꯪꯍꯧꯗꯦ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯉꯥꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯃꯥꯒꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛꯁꯨ ꯇꯞꯅ ꯇꯥꯔꯛꯑꯦ ꯂꯝꯍꯦꯟꯕ ꯄꯤꯔꯥꯡꯅꯤ ꯑꯉꯥꯎꯕꯅꯤ ꯖꯤꯃꯤꯁꯨ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯗꯒꯤ ꯑꯇꯣꯞꯄꯁꯤꯡꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥꯏꯗ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯃꯊꯪ ꯊꯧꯈꯤꯕꯅ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯧꯈ꯭ꯔꯦ ꯖꯤꯃꯤꯁꯨ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯖꯤꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯈꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯟꯊꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯅꯪ ꯋꯥꯒꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯕꯗꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ ꯑꯩꯅꯕꯨ ꯀꯔꯤꯒꯤ ꯁꯥꯎꯔꯨꯒꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤ ꯑꯩꯁꯨ ꯄꯥꯝꯃꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯖꯤꯃꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯑꯦ ꯖꯤꯃꯤꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯏꯃꯥ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯨꯕꯅꯦ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯀꯣꯂꯦꯖ ꯆꯠꯄ ꯃꯥꯟꯗꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯍꯥꯏꯌꯨ ꯅꯪ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯒ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯂꯛꯅꯒꯅꯤ ꯅꯣꯛꯅꯒꯅꯤ ꯁꯦꯡꯅ ꯈꯨꯝꯃꯣ ꯅꯪ ꯌꯨ ꯊꯛꯄ ꯆꯠꯂꯨꯕ꯭ꯔꯥ ꯖꯤꯃꯤꯅ ꯐꯖꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩ ꯌꯨ ꯊꯛꯇꯦ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯀꯣꯂꯦꯖ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯃꯃꯥꯅ ꯑꯃꯨꯛ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯆꯠꯀꯅꯨꯀꯣ ꯏꯃꯥ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯏ ꯌꯥꯝꯅ ꯄꯥꯈꯠꯂꯦ
ꯅꯪꯒꯤ ꯅꯋꯪꯅ ꯇꯧꯕꯁꯤꯒ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯎꯀꯣ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯏꯃꯥ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯆꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯏꯃꯥ ꯖꯤꯃꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯃꯃꯥꯗꯨꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯄꯦꯟꯖꯩ ꯃꯃꯥꯗꯨꯅ ꯈꯨꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯔꯣ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯔꯨꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯖꯤꯃꯤꯒꯤ ꯃꯃꯥꯁꯨ ꯊꯕꯛ ꯇꯧꯕ ꯆꯪꯈꯤ ꯖꯤꯃꯤꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯂꯦ ꯗꯤꯄꯛꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯖꯤꯃꯤꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯄꯥꯎ ꯇꯥꯔꯦ ꯗꯤꯄꯛꯁꯨ ꯅꯄꯜ ꯇꯧꯅ ꯇꯧꯅ ꯋꯥꯖꯥꯎ ꯉꯥꯜꯂꯒ ꯈꯨꯝꯃꯦ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯇꯅꯤ ꯃꯥꯅ ꯀꯣꯏꯔꯕꯁꯨ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯁꯤꯗꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯖꯤꯃꯤ ꯈꯣꯏ ꯀꯨꯝꯕꯅꯗꯤ ꯅꯨꯄꯤꯁꯤ ꯂꯧꯕ ꯉꯝꯕ ꯍꯣꯠꯅꯗꯦꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯅꯕꯨ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯕ ꯅꯨꯄꯤꯅꯕꯨꯗꯤ ꯃꯥꯕꯨ ꯌꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯥ ꯀꯅꯥꯅꯣ ꯈꯪꯂꯕ ꯀꯥꯟꯗ ꯑꯗꯨꯝ ꯇꯣꯛꯈꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯡꯂꯕꯅꯤ ꯑꯄꯪꯕ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯅ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯅꯤ ꯃꯁꯛ ꯐꯖꯒꯅꯤ ꯊꯃꯣꯏ ꯁꯦꯡꯒꯅꯤ ꯑꯗꯨꯕు ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯖꯤꯃꯤ ꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯗꯦ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯁꯨꯝꯅ ꯗꯤꯄꯛꯇꯤ ꯅꯄꯜ ꯇꯧꯔꯒ ꯋꯥ ꯉꯥꯡꯉꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤꯅꯗꯤ ꯖꯤꯃꯤꯗ ꯄꯥꯎ ꯇꯝꯃꯤ ꯖꯤꯃꯤꯁꯨ ꯃꯈꯣꯏꯅ ꯇꯝꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ ꯗꯤꯄꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯃꯥꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯖꯤꯃꯤꯅ ꯑꯗꯨꯝ ꯐꯥꯊꯖꯩ ꯑꯗꯨꯕꯨ ꯃꯤꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯄꯗꯗꯤ ꯖꯤꯃꯤ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗꯦ ꯗꯤꯄꯛ ꯑꯃꯗꯤ ꯉꯥꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯥ 3-4 ꯂꯩꯔꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅꯔꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯉꯥꯟꯊꯣꯏꯒ ꯗꯤꯄꯛꯀ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯥꯎ ꯐꯥꯎꯅꯩ ꯖꯤꯃꯤꯗꯤ ꯉꯥꯟꯊꯣꯏꯅ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯉꯥꯟꯊꯣꯏꯒꯤ ꯅꯝꯕꯔꯁꯨ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯖꯤꯃꯤ ꯍꯧꯖꯤꯛꯇꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯍꯣꯠꯅꯔꯦ ꯔꯤꯃꯥꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯇꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯔꯤꯃꯥꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯂꯝꯖꯤꯡꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯔꯤꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯎꯅꯩ ꯎꯅꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯤꯃꯥꯅ ꯖꯤꯃꯤꯒꯤꯗꯃꯛ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯁꯥꯕꯤ ꯊꯧꯅꯥ ꯂꯩꯅꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯅꯕ ꯑꯃꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯔꯤꯃꯥꯅ ꯇꯣꯏꯅ ꯍꯥꯏ ꯖꯤꯃꯤꯁꯨ ꯔꯤꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯏ ꯀꯣꯂꯦꯖꯁꯨ ꯆꯥꯡꯅꯅ ꯆꯠꯂꯤ ꯑꯗꯨꯒ ꯆꯠꯇꯕ ꯃꯇꯝꯗꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯖꯤꯃꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯔ ꯐꯥꯎꯕꯗꯨꯅ ꯁꯤꯡꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯕꯛ ꯁꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯅ ꯊꯥ 3-4 ꯑꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯗꯤꯄꯛ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯂꯨꯍꯣꯡꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯦ ꯑꯗꯨꯒ ꯖꯤꯃꯤꯒꯤ ꯄꯨꯟꯁꯤꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯅꯤ ꯑꯍꯣꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯗꯤꯄꯛꯀ ꯖꯤꯃꯤꯒꯁꯨ ꯑꯗꯨꯝ ꯀꯧꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯀꯧꯅꯗꯕꯇ ꯅꯠꯇꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯦ ꯖꯤꯃꯤꯁꯨ ꯉꯁꯤꯗꯤ ꯉꯥꯟꯊꯣꯏ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯑꯁꯥꯗꯤ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯑꯁꯤꯇꯅꯤ ꯖꯤꯃꯤꯅ ꯈꯜꯂꯤꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯖꯗꯅ ꯗꯤꯄꯛꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯊꯦꯡꯖꯤꯜꯂꯨꯏ ꯊꯦꯡꯂꯨꯕ ꯃꯤ ꯑꯗꯨꯗꯤ ꯁꯤꯕꯗꯤ ꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅꯗꯤ ꯁꯣꯛꯈꯤ ꯃꯤ ꯑꯗꯨꯁꯨ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯑꯍꯟꯅꯤ ꯗꯤꯄꯛꯅ ꯁꯣꯏꯕꯗꯒꯤ ꯑꯍꯜ ꯑꯗꯨ ꯊꯦꯡꯂꯨꯕꯅꯤꯅ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯗꯤꯄꯛ ꯈꯣꯏꯅ ꯄꯨꯊꯣꯛꯈꯤ ꯄꯩꯁꯥꯁꯨ ꯐꯅꯌꯥꯝꯅ ꯆꯪꯈꯤ ꯅꯥꯔꯤꯕ ꯑꯅꯥꯕꯗꯨꯁꯨ ꯄꯥꯛꯅ ꯐꯒꯠꯂꯛꯇꯦ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯅꯨꯄꯥ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯃꯥꯒꯤ ꯅꯥꯕ ꯂꯥꯌꯦꯡꯕꯗ ꯗꯤꯄꯛꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 3,00,000 ꯇꯤꯡꯂꯕꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯊꯦꯡꯂꯨꯕꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯈꯤꯕꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯑꯀꯣꯟꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯈꯛ ꯇꯧꯒꯗꯕ ꯂꯩ ꯄꯩꯁꯥꯁꯨ ꯑꯅꯥꯕꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯂꯨꯄꯥ 30,000 ꯔꯣꯝꯗꯒ
ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯗꯤꯄꯛꯀꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯄꯩꯁꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯒꯤ ꯂꯧ ꯁꯪꯒꯝ ꯑꯃꯔꯣꯝꯗꯤ ꯕꯟꯗꯣꯞ ꯊꯝꯂꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯕꯟꯗꯣꯞ ꯊꯝꯕꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯖꯤꯃꯤꯒ ꯔꯤꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯃꯅ ꯖꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯦ꯫ ꯔꯤꯃꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯖꯤꯃꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯇꯥꯎ, ꯍꯟꯗꯛꯇꯤ ꯗꯤꯄꯛ ꯈꯣꯏꯁꯦ ꯐꯖꯅ ꯄꯥꯜꯂꯕꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯈꯣꯏꯒꯤ ꯂꯧꯗꯣ ꯕꯟꯗꯣꯞ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯤꯃꯤꯅ ꯌꯥꯝꯅ ꯉꯛꯅ, ꯑꯁꯦꯡꯕꯒꯤ ꯂꯧ ꯕꯟꯗꯣꯞ ꯊꯝꯒꯅꯤ ꯍꯥꯏꯕ꯭ꯔꯥꯅꯦ? ꯖꯤꯃꯤꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯔꯤꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯦ꯫ ꯔꯤꯃꯥꯁꯨ ꯖꯤꯃꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯥꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯑꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯝꯃꯦ, ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯂꯩꯇꯦ꯫ ꯀꯅꯥꯗ ꯂꯧꯍꯟꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯈꯪꯗ꯭ꯔꯦꯗ, ꯃꯈꯣꯏꯅ ꯅꯥꯄꯜ ꯀꯥꯔꯨꯕ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯨꯛꯂꯨꯕꯗꯣ ꯑꯁꯤꯅꯤ꯫ ꯅꯥꯄꯜ ꯀꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯇꯥꯛꯂꯤꯕꯁꯤꯅꯤ꯫ ꯖꯤꯃꯤꯅ ꯈꯨꯝꯃꯦ, ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯈꯣꯏ ꯅꯣꯀꯨꯞꯁꯤꯗ, ꯑꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛꯀꯤꯅꯤ꯫ ꯔꯤꯃꯥꯅ ꯑꯃꯨꯛ ꯐꯣꯟꯗꯒꯤ ꯖꯤꯃꯤꯗ ꯍꯪꯂꯛꯑꯦ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯁꯥꯔꯤꯕꯗꯨꯕꯣ? ꯖꯤꯃꯤꯅ ꯈꯨꯝꯃꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯗꯤꯄꯛꯇꯣ ꯍꯟꯗꯛꯇꯤ ꯗꯁꯥ ꯈꯔ ꯇꯥꯔꯦ꯫ ꯑꯍꯜ ꯑꯃꯈꯛ ꯃꯍꯥꯛꯅ ꯒꯥꯔꯤꯅ ꯊꯦꯡꯂꯨꯕꯅꯤ꯫ ꯑꯍꯟꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯀꯣꯟꯅꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯧꯗꯣ ꯕꯟꯗꯣꯞ ꯊꯝꯂꯒꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕꯅꯤꯅ ꯂꯧꯗꯨ ꯂꯧꯅꯕ ꯃꯤꯁꯨ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯔꯤꯃꯥꯅ ꯈꯨꯝꯃꯦ, ꯀꯩꯗꯧꯕꯒꯤ ꯐꯪꯂꯣꯏꯗꯣꯔꯤꯕ? ꯃꯈꯣꯏꯒꯤ ꯂꯧꯗꯣ ꯂꯨꯄꯥ ꯀꯌꯥꯗ ꯊꯝꯕꯅꯣ ꯍꯪꯉꯣ꯫ ꯑꯁꯤꯒꯨꯝꯕ ꯂꯧꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯕꯟꯗꯣꯞ ꯂꯧꯕ ꯄꯥꯝꯂꯤꯕꯁꯦ꯫ ꯖꯤꯃꯤꯅ ꯑꯃꯨꯛ, ꯅꯪꯅꯗꯤ ꯀꯃꯥꯏꯅ ꯕꯟꯗꯣꯞ ꯂꯧꯒꯦꯕ? ꯔꯤꯃꯥꯅ ꯈꯨꯝꯃꯦ, ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ, ꯅꯪꯅ ꯂꯧꯒꯗꯕꯅꯦ꯫ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯑꯩ ꯊꯥꯍꯜꯂꯛꯀꯦ꯫ ꯑꯩ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯍꯟꯗꯛꯇꯒꯤꯗꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯦ꯫ ꯂꯥꯏꯔꯕ ꯃꯤꯅ ꯂꯧ ꯕꯟꯗꯣꯞ ꯂꯧꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯨꯝꯍꯩ ꯌꯦꯡꯉꯣ꯫ ꯇꯧꯕꯇꯕꯨ ꯂꯧ ꯕꯟꯗꯣꯞ ꯂꯧꯕꯁꯤꯗꯤ ꯅꯪꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯕꯤꯌꯨꯀꯣ꯫ ꯖꯤꯃꯤꯅ ꯈꯨꯝꯃꯦ, ꯑꯩ ꯉꯝꯃꯣꯏꯗ, ꯑꯗꯨꯒꯤ ꯋꯥꯗꯣ ꯐꯔꯛ ꯇꯥꯒꯅꯤ꯫ ꯔꯤꯃꯥꯅ ꯈꯨꯝꯃꯦ, ꯉꯝꯗꯕ ꯌꯥꯔꯣꯏ꯫ ꯃꯤꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯅꯥꯄꯜ ꯇꯧꯕꯅꯤ ꯌꯥꯔꯒ ꯀꯔꯤꯒꯤ ꯅꯪꯅꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ? ꯏꯅꯥ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯈꯣꯏꯅ ꯄꯩꯁꯥ ꯂꯩꯔꯛꯇꯕꯗꯒꯤ ꯂꯧ ꯕꯟꯗꯣꯞ ꯊꯝꯕꯗ ꯂꯥꯏꯔꯕ ꯅꯪꯅ ꯂꯧꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯗꯣ ꯀꯅꯥꯅ ꯂꯧꯈꯤꯕꯅꯣ ꯌꯦꯡꯉꯣ꯫ ꯂꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯣꯔꯦꯟ ꯄꯩꯁꯥ ꯊꯥꯍꯜꯂꯛꯀꯦ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯩ ꯄꯩꯁꯥꯗꯨ ꯄꯤꯔꯛꯀꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩ ꯃꯊꯪ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯤꯃꯥ ꯐꯣꯟ ꯊꯝꯈꯤ꯫ ꯖꯤꯃꯤꯁꯨ ꯋꯥ ꯑꯃꯅꯗꯤ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫